खुरमजरी ISTV की डिस्कशन अवर मेंग ताबिर सिंबो अहम के तराम उचरी ngasi khone pujale topic gasi maruina manipur gi adumba saknai raba matam sangna chief minister oram laba adugumba risang kaisingi ngasi aro muthong nung pangthokiba state ki thakta am chaung honor todna aro muthong pangthokiba loinena magi punafum lamdam bungpa khunokda mabu aro muthong pangthongda bu hona bada lalo NSN ayang na thimlaki wafum ani isi behind the scene kari leiba aduga asugumba leader amana lekhidaba sina leiba asi kya mangjaba haji khana nagidama ton ba panelist hum ngasi khoi gi studio election do leire ai gek ye thangda leiriba sna all manipur united club organization amuko gi president leiba devan germany ujabu thaman ta okchiri aduga mai thangda leiriba sna khoi jeliarung union assam manipur nagaland gi president leiba tamo amuka maini tawustra okchiri aduga matai thangda leiriba sna miam khangna sang hena khambira ba social scientist tamo dhane bilai samni tamo stara mokshari ai ahamada oza amuka midlak sigi oza lekhidaba risangkai singasi khwaidagi adugumba liba parliamentarian moibitana tana masagi chei mauta te chukraba adugumba chief minister ta mari oramaba manipur gi aduga MP ahanba lok sabha gi ahanba MP su oiba members oiba misa amni ma ama lekhidaba si state asigi na kya mangjabani ne khali tamogi wakhron ke le thambi koi uncle risang kaising haiba lekhi debse zati amakak natana manipur gi khak natana india gi oina saknai raba ihan hana indian independent hek phangbadigi mahakna first MP oina interim government gi matam digi hauna mana MP oiriga mathang chief minister se marirak mangarak oiriga sing tam amata oina zat bijat laitana muslim hindu adagi christian haiba wafam laitadana singmi tami se amatani ima amatigi ipa amatigi ni haina tawra iba ahan ase lekhi debse ekoi se nung yaida mitna kayamuk wablay risyo koy na satpa matamda mitna udbagum ngasi nung mitsi amamba nung mitni hayna lawzay aduna hawzik se hayhak na hayningi asigumba leader se maruway na ay koy gi hanigi former leaders chief minister MP koyriba akoi pabung koireng khangde samkharan be khangde nupa masa khangde adigi ngasi yamna historic oiba numit oina hojik se uncle risang na laikhi debuda samsthan amana mahakpu magi pokpham maramdam adigi magi birthplace da magi aina ngarang lahan se ngarang mak ai sali adu numita magi family da hangi hangba matamda asibigi thauram se asida loina miyam go ina tawjarasu as aroiba oina ma mong kham se kadai tawdra hangba matamda mana hinglingaida ima se magi nupi ga purga hairi bompa khungnau asida akhoi ni gi mong pham se asida oigedabani haina mana hairami adudigi ai ekoi family se adudigi oina hongbo ngamde kaya muk state ki oina mabo respect tawduna mayam sina mabo nungsi sanaba mayam sina laksarasu phumba numiti mabu pokpa mapham maramdam duda kinu oigini haina ma nupi de so hairamki nupi ne so du haiki loina magi masa nupa victor mana su haiki adige magi family makhai se haibduda aigi wakhandadi ada phumlani haina ai khalubani adubu handaki oina si thoi ba samsan amana asum haina tawkhi bese yamna very very unfortunate masimak tangdi tungi oina su adungba tawbi gnu haina lady ba khuding mak tamgi su underground lay sing su lay
लेरिबो खुदिंगमकना असीब नुमित हाइबेते अरोइबनी हौगलगा अगेंस्ट तौगरबसु लैते करीसु लैतरे असीगुंबा शीग्रबा हक्सांग फावबा थवाई लैत्रबा हक्सांग फावबदा मयुमद पुबा जादे हाइबसे मसीगी मरम ओइदुना आइदि अल्टरनेटिव अम्बा पुथोकनिंगे मदुगी वादी मखा आई सत्थगे आई तमदने बिला चिके ताउ मसी मणिपुर की अदुम सक्नाय रबा दुग याम कुइना चीफ मिनिस्टर ओइरंबा दुगा लोक सभा की एमपी हानबसु ओइबनी मरुइना एनएसएन आयमना मागी मथोंग मथोंगदा थिंदिंग इसे लाक्टिंगदा मागी एक्सपीरियंस मासे करम मिशन लोइना बिहोबदा तामुगे दुम शेयर मतम दिं तोबियो दुग मखा तना दुगी पोंजु लाक केनोने खुगी यामरुइना खुगी पॉलिटिक्स सिदा येंबा याम नुंगाइबम थोलेसे अखोई मणिपुर से चिंगतम अनीगी येंबकांदा अखोई माइनॉरिटी हाबे तारेको नागा ओरो अदगिदी मुस्लिम ओरो कांग अखोई कुकी ओरो को मणिपुर दा कम्युनल पॉलिटिक्स लेती हाबसे आइदी आउट ऑफ 60 इज द 40 न तंपाक तो ओरगा चिंगना कुनिना चिंगना चीफ मिनिस्टर ओइबे जे स्वया रोइबो मैतेना ngalingedagi मैतेगी पॉलिटिक्स से तोरमदि आइदी मैतेगी निफु जिदगी कुंथामा थोइना दum सरकार पाइबा मैजिक नंबर यौबनी नको अखोगी कम्युनल पॉलिटिक्स ममी याम चौंग तांगदबसी तागिदि मसी याम बजबु सिंबल मने माजी ही इज द ब्रिज बिटवीन हिल एंड वैली को चिंगतम अनिगी थोंग ओइना लेरगा माना अखोगी याम मरोइन मणिपुर की सीएम ओइबसी से यंगा सोजु ओइको अदे मान ओइबसी ताम मरीनी याम सांग पीरियड नि मोर देन 15 इयर्स को अदुना अखोगी अलिमुद्दीन जुएगी माइक्रो माइनॉरिटी नि मुस्लिम से मसिंग याम गिद्रबनेबा और मसिगी कम्युनल पॉलिटिक्स मणिपुर दा लेति हाइबगी आन सिंबल सि माने नंबर 1 अदगी मथंग दा मु अखोइने येंबा याबसी मतम जुदि अखोगी हुजिक एंटी डिफेक्शन बिल सि लेट्रिमिना पॉलिटिक्स सि बेरानि पुरा चोंथोक चोंसिन अदगिदि माई मागी सेल्फ इंटरेस्ट याम हेना तौबो याम लुबा मतम मोइबताई अदुदा काउंसिल मिनिस्टर जी मागे चीफ मिनिस्टर इज हेड ऑफ द काउंसिल मिनिस्टर ने काउंसिल मिनिस्टर दुगा मागा पार्लियामेंट्री डेमोक्रेसी ना पुलब लुमिन ननी पुलब तोमिन ननी हाइनेबा अदुदा मयाम दु फजना कंट्रोल तोगा गवर्नर गा काउंसिल मिनिस्टर गा नी की ब्रिज चीफ मिनिस्टर दो वेरिनेबा अदु माना वेरमिनी अदुगा होल दिस सेक्रेटरीट की सेक्रेटरी म्याम चीफ सेक्रेटरी लेरिबा सी म्याम जिगी वायुताई सारगा होल द डेवलपमेंट प्रोग्राम करेगी तो बुसिदा कम्युनल पोसी याम याउदे तोनजिको हाबिदि चिंगदा सेमगे हरदि से सही ट्रातुक्सिदा चिंगदा सेमगे हरदि याम सेम याग्रे आहान बदा अखोगी तंपाकी होजि इंफाल द लोइनबा होल द फैसिलिटीज में याम इंफाल द लोइना कन्फाइन तोवी गाना चार्ज तोनबसि लानले ममदि कैपिटल एसिदि कुलुंग एसिदि इंडिया की जोते सखोत्र दि दिल्ली दिसिम दे देब दिल्ली द लेरिबा फ्लाइंग ब्रिज में याम जे ओवर ब्रिज मसिंग थीगम दे को हाइदि मदुगुंबगी पोसिदा यामना थवा यावना तवी अदगिदि अखोगी चिंगतमनी की पुनबगी इंटीग्रेशन की सु लैको अदो अमोरो पॉलिटिक्स सेसिदि एक्सपीरियंस लैगिबा मी सिंगी मागी मोइगी मतुंग इनबा मोइ वारिवताई साबगा याम चनबा अमनेबा तगम थोपा मनी मरमदि याम सांगना मियामगा लोइनरगा लैनाकपगी पोसि पायर लाकपगी एक्सपीरियंस याम लैबा मधु में मोदा याम वातन लेबा अमनी अदुगा अखोइना अमुक यामना सिदा फजना येंबा याबा अमा लाइसे याम सांगना लोकसभा की एमपी ओइनी चीफ मिनिस्टर ओइनी राज्यसभा की ओइनी अदगिदि इंडिया की सु यामना इकाई खुमनिंगा याम सीनियर लेजिस्लेटिव पार्लियामेंट की मेंबर्स अमनेबा असी में याम जिंजि लेबनिना मागुंबा मना लेगिदबसि नुवाइतबा ले अदुगा अखोइना रिसर्च तब कान जो आइगी रिसर्च से पॉलिटिकल पार्टिसिपेशन इन मणिपुर ना मतम दुगी मसंग नाइबा याम जि उनेबा उनबा कांदा माना पीबा मा एज ए पार्लियामेंटेरियन को अदगी पार्लियामेंट्री प्रोसीजर कर याम खांगी हंगबा खोटपा नैनबदि याम नुवाइबा याम तांगबा मीने ना थमजगे अना लाइबक थीबनी लेगिदबसि को अदे मखागी दलाकिंग ने ओदा देवाना लासके ओदा दे देवान जो एक्सपीरियंस में हम लेबिरंगनी लेक्चर अदु बरी संकेसिंग सी कमाइना ए सिविल सोसाइटी ऑर्गेनाइजेशन लीडर मोइना करम मियंग यंग माक लेगिदबसी कमाइना खनबिरनी आन मक्तदा अखोई मणिपुर की वना अखोई वैली हिल लाइरिबा पॉलिटिक्स अमसुन सोशियो इकोनॉमी पुनमसी याम फजना उबा अदुमलबा अखोई मणिपुर की यामना तांगबा
ahal loiraba adu pumnamaksi fajana puraga chalamba adugumaba aikoigi leader ama manipuri leader ama aikoi laikidaba se aikoi pumnamaki yamna mangjabani masida aigi organization gi maikaida gusu promotion na nungaitaba phaude aduga hairiba mioi asi masi maktada aikoi leron chananaba magi punapam oiriba bungpa punoga punanaba konarabada adu mafamduda thungbani wafam ama lakasi aikoi yamtina laibutiba adunaba amakhan hamjaningi bu wafamdi asigumba yamna kuiraba season tawraba veteran politician ama mahak leitaba matamda Bharat ki president na prime minister na amasung Manipur ki governor chief minister all political party pumna mama magi adum na kandole asi yamna phajana piraba adum misak amakhan asigumba piraba mahaksina magi pomnafam lamdamda puraga magi ngasi aroiba mathong mangam pangthong na bokona matamda sigumba tinga paisidi hujik Manipur da leiriba tasena brigade akoigi mari manga hena leiriba amasung Manipur BJP lengap su leiriba center da su leiriba sisina adumba parliamentarian amasung aikoi yamna veteran oiba ahal lamakaki magi yamna phajana aroiba mathong mangam pangthong na bokona ga disturbance ama lairo poche nasi kamaina dil tauge habisidi masi leiriba Manipur government gi India government gi yamna chauba aba ama aikoi miyam singa uba amasung yengba pami masi yamna phajana aikoi tekan tawbiraganda leigidaba ahal asigi ikai kunabado ngasi paliba government sina phajana aikoi utpaduma aikoi Manipur miyam gi apambani civil society gi apambani sigi wafam sima thamjaningi aduga loinana aikoi no hujik magi pona phamlamlamda puba adigi lemon chambe yabe yadaba aibo wafam sima kitang amu thedok charaganda aikoi Manipur da risang kaising gumba wajal gangmai gumba adagi 1940 IT ahan da speaker oramba yang thong gumba sigum ni singje Manipur da aikoi yam tina mathau tai kaigino da wajal Manipur da communal gi obi ai na traga da ethnic gi obi ai sigum line da politics to na bas mapung na puraga adana mayam singje puraga chappu ngamba du leader singje aikoi buji tange leisalakre aduna ne aikoi da 지금 어떤 모양은 말고는 다한 인가봐 하얀 인가봐 좋은 인가봐 가지고 모양 돌리세 지금 문미신 왔다는 애가 이 상대는 아니라 하이가 미어진게 지금 무슨 인가 지금 볼기 한층냥 뭐는 잘람 봐 뭐는 떠람 봐 뭐기 와클론도 모두 파지나 일라간다 마치기 안노바 볼기 cham칭이나 막고기 그동 인배양 마토다이나 예스 말인데 아유 자무들라스게 얌는 마루이바 아두 마사리 보나폼는다 Kalau kita mengenai Western Manipur, sekarang kita cycling isu, juga family kita cycling isu, kayak apa tadi, ayu cewek lama kita ni hari basok kol, NSN hari pakti leh. Behind the scene kaya, naga isu singa, juga ni no singa yang cang na, kodang kalau mami sama ni, aduga soal isi dah masa kita pun nanda, pulau jagi hari tu pulau kaya ni, singa ibu si, kari behind the scene leh kan biar kami. Masih behind the screen sih. Mukhoy na kaya phawa laibra haibududi adumakte aisu information laudri seng na haibada aidi ngasai su hai kare ada chakni haibududa aidi yam samna leijabu wani ado oira male hai leibududa asida mu phungni haibududa khudakta aisu nokhoy na pau pirakpo adudigi oina ai amuk salibini oh ada pukre MBC loi kredi a pukre hai leibini aba adu do asida mu phumni haibu amuk sal leibini adu bo hegi wakhanda mukhoi ga ekoina ri sharga kari oibra haiba aidi ekoi gi IM sing da tawriba mukhoi policy se karino mukhoina asi ahal se purakpada karimu ekoi naga ki issue do kaigada balaibra warini adigi mana kaya mukthina ekoi gi naga issue do kari disturbance hana tawkibra madugi background makti aidi hangsu hanghaude seng na haibra ado oirabani na I'm very much blind on that part adubu aino samna hayu haibatarti masidi phajate
humanity ground high resu khuding mak in all respect political the matter to resu any kind of thing da si karba high si da aroi bu nung in ya adu da mathau maram pang thol ga ma gi muyum da pura ke high ba phau da za da ba high si di misidi yam na lebak thi bini adu na aina whether it may be an IM or K or any RPF or anybody, any organization, I put 1,000 inge, how's lady ba, UG leader makai so I appeal to dinge, tungi oinedi adugumba, todok se, tohan bigno haina I makoida I appeal 1,000 dinge, Mike, how's TV gi, my kenong digi oina, matopo digi oina, masigumba matung manaw to bigno. मधु ओइब तारदी हिंगबगा सीबगी वैल्यू से लाइंद्रे आईएम ओरिशु सिगनी के ओरिशु सिगनी लोइन मागे माने केनो रेस्पेक्टिव मागे केनो खुंदा लोइन पुरगा केनो ओइखिबनी एग्जांपल लहान से इशक्सु सिद्रे इशक्सु लेखिद्रे अदु मतमदा मथौ मरा फाजना पांथोलगा मागी नेटिव विलेज दा पुरगा फाजना परफॉर्म तवी why not recent pacing asi wag ay kitang hygienic example niko aduna masi haibada amu kamai busu kari kari ngang ngai su thudu nga leite khalle CDS a humanity ground da lahan isap chugi oina chiba matam da myam laaga loina kino go oina naga society makai laaga ma bo respect we then after performing the condolence that the dead body has already sent to their respective native village. Then why not resamplishing? Resamplishing gidikri jata bano. Teri mak lay bano hai batuti. In between this, dumak te ay su manung tina ay su jing auda banina ko. Ado on that part, I'm very sorry. Tamogi me da tamo da ni kamani mi masi nagagi issue sin lai bang sai ga mu thabigi tuni ya amna chang mana lay gidro pagi Script dai mikut da haiba dai au ba tang trom de July trom de ka IST ni su no zo ba ama da khoi ngasi ba dai na sei kun hena aboi kano ne le pa du sidai wahi amata na ga gi issue be da haibu hum le ti khoi Manipur haiba se masi da maktani ga na hairam ba kun su re ko ta do ta han za ru ne du o ye ba film se dai da khangok na khoi sumbala lo amna thina bas da Innocent, I am Maru in our Bars of Agaway Shanari, Wasiki, Pist Ekogi, Walshanti Way Shanamasi Manipu, the Heavy, I do a Taragadi, I do believe there are no Buzil, but Saka, either BJP Saka, Santari Saka, Pantupangam with the bus on the Pantuki was there. Siki, I most carry my name. Did Quiggy Marina, Lalo Lupsina, Miam Z, Bevato de Habitat. Mam de Aptol, Mazi, Miamgi, representative. Se overall Nagazingi representative ni, ade Manipur Miam Jingzigi representative ni as a minister. Adi Mazi Miamgi mute ne habatare. Ade Mawan de ikai from se Manipur Miam ikai from never in short. Aduga I quick de like for high tare. I would the Mari Polopo Bumpa Kuno the Mana Pamzezu, Kamzong district, Polo Pungudu, Ako is the Pumzadina. Senior line Yampazama, Aqueda indication of Naga Ibisicana Sunati, Tampaki Machimano, guys, Yampazama, Pibama, Lakoma, whatever. Aduga, Tita Latana Musu, Yamna, Aquena, Tamzaning Mada, Anzigi Magi, Tenpa, politically amateur, the Mayamzi Mapi Mapa, Mo in the Lerekanda. Pukshen yam piktana overall Manipur pumbagi yengaga statements yam talk reba these are all against the high lalalupsigi apambagi mayokta di oire habidi isam samna lalalupsina yada baise magi huji huji chathariba all this magi mangzigi against the lebine lawjaraga yaningdri neba adu masigi matang se lakpakanda tasena akhoi maikaidagi government ki maikaidagi zu kai gum khadi tondo maliko se rang se dumaina leire hayeng tam kut munga sida uziki bungpak punu de magi tobom topa aroi ba mathok to ne na haiba sida sigi wafam si lakpa kan ko ai kan mada ravi ga zu khara pausi phawna ga leiriba stage se kai no hongdo honjin to ga na hairam dong male aduda
Ravi na hire matunda government of India ki intervene le matunda su stanzi hongdo masu isam sabna imung zina aidi hena kona adu adana tona kadaba yamna puthang ondaba leidana adi Victor Kaising magi masana pasi maksu yam mature ba hanazu hanna hanazu khogi election kagraba yam mature political kanoni dana ba aduna loina baksi kan da ngasi si sida pangthok pase masi torom ne khale ado amoro magi behind the scene lay the word possibly laiba naga integration gi wafum sigi mayokta Manipur gi apun miyang da anjina matam khar sangna khar thingdar ko pereta yamena kana thawai yaw na ngang basakpa adagi mai thambase yambasu thamni ma thambada kari no nang ching tamajibo duni ne da mai yam phajaba moigi matang ra bala na thambase masida madugi moigi against the principle ledana accept on the report ngani amoro lalai rupsi Manipur miyang gi against the thabak tawi hai tare sing tamani gi ani subada tampaki di yam lai phabai tare Manipur ma gi tang ra phiji gi lanama ekoi gi ma gi matamba aseng masida mayai da ma gi mathomungam pangthok paise ai tasengna imana yam harawam ne khanjai ai oda de mandala se so ai da tamugi go nin share to kure kari mali no ajilai bising je hai athu matam da hai wala lo sin mai kai dagi phumdor pasu ai kari maram gi na khna thingi badu adubu ngasi pelo dubadi magi puna phum lamdam gi lei ba mari mata sing kunja sing lei myam sing aduna puchara kanda adugi adumba mai lei manam su kat nung bagi apam badu fangi da baduna thamoi da nungmang ba nungai to myam su fauri size da ni khoi kamani eng be haji lei ba sarkar tamun jai be ni ngai BJP ki leba JNS na MC Shanti wai sanari bani aduma khoi Manipur da mogi base camp leiti na lawi bani ngasi ju chief minister la kan da masi ma ju khangdeng nangai Bangalore da lai bani hala kan da lebjam laibuk thi bani ai phum dei adu mai macha no ba Victor Kaising na suman lorim da gi mikupta haram bate just for Manipur na magi aroiba wafum hondo mi ba yamna nungai ta na phungruk pa ngasi khogi ISTV na su cover tawri jari wani kari mot dei sai dam tham hoi khogi asigum na ba ahan khogi pabung lisangi magi kanodan 1980 ga 4 da mana election campaign chat pa matam da su imbus achobam tawraganda jawan taragani thoi sikiba aduga volunteer ani shokibagi akoi itihas ma wari ma akoi habet phangi adugi matung da hujik laiba madu mamang da laigre marak chidai sida mayam ma pressure mayam ma di mangonda laigani habisi akoi adum yamna thajajaba adugumba amakangni maramni ma as chief minister amani aduna nagagi cause gi damakta any chief minister oigera prime minister oigera moigi lobbying habisi yamna kanba posak amakhangina mangonda injalangna ba khonabada madu as a whole Manipur chi protect tawnana ba community mayam ama khunda banina madu dugi maintain tawnaba khonabada ngasagi nagagi interest sidai sida akaiba thokpagi wafam ama laigani habisi akoi presume tawje adumana aduna magi last part of the magi life sidai sida hairam misi akoi Manipur lairiba chingtam mayam chingche machimana amatani aduna masida difference tongan ba lairaga su phajana phamina raganda loishan bado maduna khwadagi phagani habigi comment ma last comment oina pirame na ai admaina thengnaje aduna mana asigum naba yamna figure oiba Manipur gi yamna prominent oiba misak amakana sigumam haram base ngasagi tonganba separate administration amagi damakta khong thangjila iba singjidadi yamna chawba setback amakhangne na ai admain lawje aduna maram moraganda hariba pawung risangi magi pona famda pura aganda miyam chinguna lay katna mana tawjanamba thabak thoram mayam chingdubu aroi boina honor tawbagi thabak che masidai sida adugum laba sigumba athing araki thabak che chatharak panena idi chapchana lawje ana thoiba thodok simak aikoi lay kidrabane mayama against foreign against mayama ma laibe adu lay kidaba habsidi lay kidre madudadi aikoina yamna pumna magna mana tawjanamba thabak sing mayam sing do peoples ki neba kana gumangi against na teba ngasagi nagagi people sing ama lere whole Manipur naga su lay kuki su lay maitai su lay muslim su lay si mayam sing ji phajana coexistence oina peacefully maintain tawraganda puraga chatpai bache masidi leader amagi akoi tawbam thokpaneba aduna
मागी लास्ट पार्ट मागी लेखिदब मतुंग सिदैसिददी यामना फजना ओनर तौरगांदा मदुगुंब पेंदब मयाम अखोइदसु मयाम अमा लै हिस्ट्री मयाम अमा लै पेनब एरिया पेंदब मयाम अमा लैनि अदुबु लोइसलक्पा सिगुम मसिददी अखोइ पुमना मंगना ह्यूमैनिटी ग्राउंड माना तौजरंब डेडिकेशन मयाम सिंगदो मदुदैदुदा अखोइ पुमना मंगना इकाइ खुमनबा सिदी मसि यामना civilized people singa tobom thokpra khal amna sigum mama torokpase akoi thingdana kotana toroganda mayam da akoi gi sentiment ama nungai taba ma sigum situation ama lan basi masi yam thina akoi unfortunate masi ai yam thina laibak thibne na adumaina thamjani ai oza modala sige maruina chief minister akoi gi sangkai sing oi matam dani ban kuki naga gi hanna gi wala ba bang hanna ba lai ba issue mayam sing asi phajana settle torokanda ing chingna pura ga yamna akoi leba ki lu sing mo yam adum ba akoi gi leba ki lu sing ba sing asigi akoi gi akoi daza bada jelo ni sa chu thodang lo ga akoi bakoi gi ba pa haigada memorial pa haigada leigada ba suma ma akoi chief minister da haini habi paw phang swai sidi kamaina karam mokhan da gi topi ga da da hangbirebu question se ayam thagali aigi damak tedi yamna very interesting oiba future gi oina landmark oiba India na 1947 digi housing se 2017 oire sehi bu thiri di 70 years oikhare asigi munungda aina sum ekoi uncle rishan koina chief minister MP Rajya Sabha dum tawbase magi life history makai dum yengo yeng ba khaknatna imung da changlaga yengo ba magi living style se hauji che thai ni gi leader sing sina hauji ka aida sangdam lurga hauji ki mkhai se phatti haiba natte aina haijari se yamna samja kharaba banglo type ta yamna samja kharaba magi masen maram adigi magi mathun maram adigi lam dukan nungkan adigi masa masu yamna semlaga multi oina semba oiram dreba samna hingi haibdo mang si mong pham du da sat pa matam da miyum makai se yamna lawmi yam bhajaba yamna budi lawsing leiba business amana yum sagat li bisidi amak po ina sagat kareba multi oina adubo whereas risang kai singi family oina leiriba phibam adu yengba matam da ekhoi mi samna sijin naramba sofa mi samna leiriba banglo type building mathon kinu tawrga magi leikhi draba kino phamung adi imana leiriba tumduna leiriba khuding mak yengdum matamda nungsi da bungande asigumba leader sing se akhoi matau tawning tamjaningai leiyaba hojik thi masi haibada I blame tawbadin natte hojik si minister sing ex minister chief minister kana no loire multi building magic building anak poina lam law kare law loina law kare adi lambi loina kino kare dukan loi law kare masa masu lui sem kare but whereas Rishan Kai Singh family di such kind of picture is not there. He is the clean man, he is a far-sighted man, plus ma bumba leader se yam tangi example aikoi babung koireng khangde kana khangde hujik leikhi deba kayamuk leikhre adigi hujik chief minister oiba makhai di sibi yaroi haiba poti leite ba hana su sikhre hujik chu muka sikhre adudigi oina individual gi family oina maranai oina state ki oina chief minister makai MP makai asigi oina khaluba matamda tungdu su handak se IM na thingi kholi haibududi madudi ID secondary oina lawi amaromda masigi landmark se 1947 gi hauna hauzik 70 years old oikrabada ex chief minister
houses chief minister asi su chi do ri dana shi roi do lai te ba adigi former ex MP adigi kanu oiba state ki oina loina makhoi gi kinu oina memorial park ma common memorial park ama masi yam dar kar oi just like a rasgat yam phajaba wa ni matam su loisle pai technical problem oi badana pai theng su ho gre adu matam su loisle na thank you very much maruina adu bale bak ya tuba leader amagi adu mathum ngam paktok bada athing bu pe se lai ti bani madu ki chap chaba clarification ama heng lakpo chu yai adu apoi gi bale bak ki ba north east ki ba india ki ba tuba leader ma mangje ki ba se koi kuni ma ki mangje bani ha ko tham jara thank you very much tamo dana bi adu ga thank you tamo amu adu ga koi oda de ba si leng bi rakna asi matang se hayeng se chief minister da pina na ba masi gi ai memorandum ama kinu oiri prepare tauri asida ekoi amuko gi kina de banga president ga koi ni na soi taurga masi memorial park ki damakta hausi ki dynamic oi ba chief minister mana tobi shunu haina adumak chu haijani thank you very much puna bu thaga chari masi gi di ai sema sadok ba discussion hour matang aswa election jare meng tabirum sing bo amukana khuram jabulona kan nabi athini jare Maroiba Pausing State ki thakta mapung phawai kai khumnaba utuna chief minister oiramba risang kai singi aroiba mathau mangam pangthokre risang kai singna lauramba thaudang asigi mirol na kaupam thokte haina chief minister and biren na phongdokre amadi CBI na tigali by extrajudicial killing case DIG amane yangsilhana ba Supreme Court na khanghan kre Kurumzari ISTB gi Manipuri pau miyang tabiri ba pumna makpu taramna oksari haujik mapung oiba pau sing pizari State ki thakta chapchaba ikai khumnaba utuna tam mangarang Manipur gi chief minister oiramba risangkai singi aroiba mathau mangam ngasi mantri pukri da laiba masagi mayumda pangthokre thoromaduda chief minister N Biren deputy chief minister Y Joy Kumar council of minister Singh MP MLA congress ki makok thongbalu singh Singh high court of Manipur gi acting chief justice and Kwateshwar civil amadi police ki makok thongbalu singh kaya susaruk yakhi Manipur Rifles ki contingent amana last post khongduna ikai khumnaba utpagaloinana reverse arm salute piraba matungda gun salute pikhi Saruk yakiba miyamna laikidrabagi mafamda laisu katlaba matungda lainingi oiba thabak thoram kaya su mapung fana pangthoki tungda pamisinga unakiba amada chief minister N Birenna laikidraba miyamgi lusingba risang kaising singtam jat bijat khaidaba apunma Manipur gi saktam sagatna bahana ramba lusingba mani mahakna laikidaba si Manipur ki danatana India gi oina achauba mangjaba mani mahakna Manipur legislative assembly amadi parliament lauramba thaudang ngasigi mirol na kawba sumloi
Loi, Mahak Masaga Unakiba Amadasu Sing Tamgi Apunba Saktam, Saganaba Hotno Haina, Poktak Pirambalaiki, Sarkar Asina Mahakidama Kari Tobayabage Hyber Kanagani, Imung Manungi Awabatu Sapsana, Saruk Yari Haiki. He tried to unify amongst the community. He doesn't have the view of differences between the hill and the plains. He never either based on the religion. He is the one who lead Manipur as a one. And it is a great loss to the state of Manipur, not only to the Tangkhul community, and it is a great loss to all of us. And I heartfelt condolence, and I also taking share in the sorrow of the families. So let his soul may rest at heavens peacefully. Laikidraba ni sang Kaisingi Masanupa ex MLA Victor Kaisingna Mahaki Apokpana Ikon Konna Phongdok Lamba Wafam Manipur Haiba Wahai Asini Masi Apunba Manipur Amadi Nungsi Sanana Laiminau Haina Kotlai Paiba Amasung Paidaba Mipum Kuding Makta Phongdok Lamba Male Mahaki Aroiba Matam Fauba Manipur da Kunda Minariba Miyamna Nungsi Sanana Laiminaba Pamki Haiki Chingmi Tami O Dharmagi To Caste To Miyamsi To. We have to sit together and we have to work together and bring development to Manipur and peace to Manipur. I am requesting through the media. All of us, we have a responsibility. Responsibility na. If pangang bunat na ko, adu gang machin ngakta na adu action yaw du tawroi se adu ko miyam se thabak sumi na raga ko lam se shanti level lam mo on se te I am requested me. Laikidraba ni sang Kaisingi Aroiba Mathau Mangam Ukrul District ki Manung Sanba Fungyar Kendra da Laiba Mahaki Poknapam Lamdam Bungpa Khulda Hayeng Tangkun Mangada Lairon Sanbagi Thauram Pangthokani Haina Tauramba Adu NSCN IMna Lairon Sanba Yaroi Haina Athingba Pirakpadagi Mantri Pukri da Laiba Mayumda Pangthokibani Hairi Lalaulup Aduna Mantri Pukri da Laiba Resang Kaisingi Yumda Aiba Serol Oina Piraktuna Athingba Asi Thamlakibani Haina ISTV News na Phangba Pau Amana Hairi NSCN IMna Athingba Pi Habasi Hauzik Pawagi Oina Dugumba Pau Phangba Laite Karigumba Wafam Asina Chumbo Oiram Labadi Khwaidagi Laibak Thiba Wafam ni Haina Chief Minister na Phongdorakle. How far it is correct or not, I don't know, because I am coming back today from the Bangalore, and I don't have any that kind of information right now to me. But if that happened, that is one of the most unfortunate. Saknai Rabalu Singba Resang Kaisingi Aroiba Mathau Mangam Asagi Pongna Fam Bungpa Khulda Pangthokpa Yaroi Haina Lalaulup Amana Thingba Thamlakpa Asi Manipur State Council CPI Nasu Angapopoi Asiguma Thawong Asi Mioibagi Lisat Nate Tasengna Aranda Tahoidaba Lisat ni Haina Lawi Rajniti gi Oiba Hiramda Yanadaba Kaya Marum Lairamba Yai Adubu Laikidraba Lusingba Asigi Aroiba Mathau Mangam Pangthokpa Yaroi Habasidi Tokpham Thokte Hairi Ngasi ayuk Resang Kaisingi Thawai Yaudraba Hakchang Congress Babanda Puraktuna Ikai Khumnaba Utki Congress ki Firal Tangkhai Singthaduna Awaba Phungdokpagi Thawramaduda Hanagi Chief Minister Okram Ibobi Hanagi Deputy Chief Minister Gaikhangam MPCC ki President TN Haukif MP MLA amadi Congress ki Karmi Kayasu Saruk Yaki Tungda MBC Sarsta Miyamna Laikidraba Resang Kaisingi Mafamda Ikai Khumnaba Utki Thawramaduda Hanagi Chief Minister Okram Ibobi MP Minister MLA Mahaki Imung Manungi Miyoi Sing Amadi Sars Kilusingba Singsu Saruk Yaki Hanagi Chief Minister Okram Ibovina Laikidraba Resang Kaising Asi Isorna Miyamda Piba Achauba Lusingba Singi Manungda Amani Ing Sikpa Manipur Ama Ohennaba Manglamba Manglan Adu Mipung Khuding Magna Mangphawna Hannaba Hotnaminasi Haiki College leader like someone having now boy Manipur yang si Nabati lalu kabari yang sangat itu macam berapa kita sakit ada si soalnya ini banyak kabari
Manipur thokiba extrajudicial killing gi CBI na thigaliba asi agency asigi DIG dagi tadaba officer na yangsil hanaba Supreme Court na khangan kre Justice Mandalville Okura amasung Justice Udoy Lalit ki bench na council ki wafam tarba matungda order asi takibani court na khangan badagi CBI gi director na officer mangana saba kangbu amana casing asi thigatnaba mamang thagi kuntareta order ama thokrabani Tigaliba asi atuba matamda losilhanaba yangsanba mathau taba maramna DIG dagi tadaba senior officer ama hapa mathau tagani amaromda court ki ayaba yawdrabadi thigatnanabagi khangatlaba members sing hongdok hongjil tawroidabani loinana makhoina atai loisingadaba ngairaba thabak paiba natana atoppa thabak amatta makhoida sinaroidabani masi monitoring officer adumaktasu chapmanana apply tawgadabani haire Bengaluru da Manipur Bhavan Sanabagi Damak Lisingani Tarahumdoi da Lupa Crore Mari Hena Piduna Lai Kibalam Mafam Adugi Miyoi Amana Mahaki Lam ni Haina Yelak Padagi Supreme Court ta case Taunaduna Leire Bengaluru da Lam Hek Pangbaga Manipur Bhavan Sananaba Tabak Paikalagani Haina Sing Minister N Birena ISTV News da telephone gi kuthang da Pongdorak Le Bangalore ki su Manipur Bhavan ki si Nisida Lairiba Lak Ani Hong Akogi population se Masi Nahamuk Kokiba Gotama Kangani, Adu Ekogi over secure over Baba Nama Sabiraka, Ekogi State Police, Emma Gomaka, Hambi Kopi Nataga, Penom Penom Kola for the Kitan, Shelter to Gababa, Ochavaya Among Amatogenta, whenever Tiveri Lamdo, Lam Ekar, Ani Makai Gumbi Lamama, 2013, the Bakaro Marija, Kurt Irregulator. Ada hai reporti moji lamdugi mana kala idalai lamdugi mapuni na mat kolaga case option badagi high court di kano Karnataka ko mena ngamne oji development moji su akogi PDA level ma Bangalore Development Authority na male ada Bangalore Development Authority ka tongna ba case su da high court about ngamne ado version pass na Supreme Court la podagi Supreme Court la kodagi ko madu pending lai re moi gi cabinet PD minister do ai forum to la amne adu chief secretary fauna re adu gi moi gi Bangalore gi kanu la amne moi gi development authority gi chairman to la amne moi na haire sigi November gi tarik mari manga sai ka ta bne haire sigi case hearing se adu ai na haire madu case tu ngamre tarik mo yana na legire bodi alternative side of PBRO, I could get lady was a first labor Mayam or the Mayam City Papa Namko and Savage and Pangapati and Haibudo or the Mayman. She don't seem my best level day. I'm a thing Pangage, hide and hire the secretary principal at the might of like Nedia. Kangla manung da sangbada akakna basan pham khara laubanatana mi sangbada makhal amatagi athing balaite haina art and culture ki commissioner M Lakshmi Kumar na phongdokre media na thora kiba wafam amaga mari lenana Kangla Fort Board ki members su oiriba M Lakshmi Kumar na government employees amasung sahi yankhai gi mathakta leibasingna working satpada sahi amagi lupa lising ama yankhai aduga tha taruki lupa chatruk yankhai phi oina lauraga satli General public ki oina numit ki oina fi khara lauraga sathalli lining lai solgi mafam oiriba asiga mari lenana Kangla Fort Board tagi ayaba lobagi pathap ngakna satli haina commissioner M Lakshmi Kumar na phongdokhe among the walking chat pasi adum jai koi gi husi Kangla Fort Board order thoga magi criteria khara piri aham basida koi gi government employees sing Kangla among the walking chat pa yai natragana chahi yankhai gi matak liba miu sing su walking chat budum me Kangla among the dharma karma ga mari lena ba Kangla among the changba gi di koi Kangla Fort Board ki aya bam loraga adum changba yai koi gi Kangla sidi yam sing ba lai phamamo ibnina koi hek overcrowding to ba congestion leiba du gum batok tan public convenience ki damakta mag regulation amal leibe wadu dan aduga thoina restriction gi simtang da koi wafam yaujide ngarang numidang mongsangai mayai lekai delai ba yum amadagi fagat ki ba hidak managi polam sing food safety department ta sinakre food safety department na case amala khatuna makhata na tijin bagi thabak sa thaba hokre fagat ki ba polam sing adu tongan ba jarda makhal amadi khaini gi polam ni hairi polam sing adu saurakna lupa crore ama makhairom gi oigani fagat laba polam sing adu telepati delai ba Krishna kauba non Manipuri amagi ni hairi police amadi food safety department na Krishna phanana ba akan ba thabak lokhat ba hokre
खुराई केंद्र बु मसक थोकपा केंद्र अमा ओइनबो हनरिङैदा अतोपा केंद्र गी मियोय खरना अयतपा अपनबा पीरिबा असि तौबिगनो इसागी केंद्र चखटनबो हनबियु हाइना खुराई केंद्र गी एमएलए एल सुसिलरोना फोंदोरकले मखाताना अयत अपन पिरकलबदी चपचाना थेंगननाबा सेम सादुना लेरे चखट थौरांगी थबक पाइखटपदा मियामना मतेंग पांगबियु हाइखे चाखुटपा पाम खुराई केंद्र सी चाखुटपदा थिन्थनबो होनरिबा इचिन लाउसिंसे मसी मसाना ज्ञान ताबम थोइ मखोय मखोय केंद्र अमसुंग लैरिबा डेवलपमेंट सिंगसिदा अखोय होनरिबा सिदा येटपीदबा मखोय मखोय होनजरगा चाखुटपदा कंपटीशन तौबदो मदुदोना पामे Central Agricultural University amadi 32 All Smile Dental Clinic Nagamapal ka kusamnaduna numinini subna satharakpa free dental consultation camp mangasi iroi semada leiba College of Agriculture ge Health Center da loisin kre University asigi Medical Officer Dr. S Ranjitana University asigi mahiroi singi oina camp asi pangthokpani haiki Dr. Elizabeth na ya haibasi yamna maru oiba miyobagi saruk amani masibu section na thamba tangai fade haiki And more of the dental field so mostly neglected or is there angangi ase angangi habdi dental asi akoi dental siga related or ibase atopa loina disease me amgo loina related or for example diabetes patient ko the hypertensive patient adogo loin related or for example comparison to matamda gum disease laiba patient amaga gum disease laiba patient amada comparison to matamda gum disease laiba patient na cardiac endocarditis to bagi chance 3 times hena heli adoga stroke to bagi chance 2 times hena heli Minor Irrigation Department na masi block ki minaw loising local da dam sadana sel lokthokre haina ngasi media da phongdorak liba wafamadu aran bani haina minor irrigation gi chief engineer Gaurav Kishore na phongdokre mafamadu da department na dam sanana ba program hapkhibe leite more block ki manung sanba minaw stream gi mathakta minaw local gi ising pi nana ba minaw village da dam sabagi thabak ti chathare amaramda tronglaubi local gi ising pi nana ba masi thana gi turel mathakta sariba dam kaibe leite lisingani tara mangada ising isauna khara soan ki badi laiki adubo hojik samjin magi thabak kana chathari damasi hojik sabagi thabak su kana chathari masi sanana ba ngasi pawada lupa lakh mangadagi hena kaithotri haike mino lajing local haibasida koi MI gi dam sagi belite sadi hai se chummi sadi aikoina saje khibdi mino village mino stream da sajabani masi more block da laibani masi akoina hamba program habasu ADC gi chairman gi through da hapani aduga GPS lowsu mafamdre logibani hojiki mino lajing local da koi masi program hapsakiti rong lobida dam lerami kai gre habadu adusu koi gi field report matungina dam ji hojik lady ising piri Tawudabu Kenel si sang bawale haibagi prajagi apa madilay asang basi koi matamni matungina adum sandok charakani Nungai te thokiba thodokta amang ata thokraba singi compensation government na piragani lauthokibadu athuba matam da pithokpiyo amaromda nungai gi miya marakta khuraki ina lai saba yauri basi tokpiyo haina JSC for the protection of nungai meitei ye ko convener oiramba hoidrom Dinesh na phongdokhi Manipur Press Club ta pangthokpa pawgi bifam amada Dinesh na JSC against the cruel firing at nungai gi convener oiramba khaidem sanjoina official amadi atai mioi singda aranba pawtam sinduna victim singi phangpham thokpa compensation amata phangdana lakle mioi asiga hojik miyam gi lokhalak liba thabak thoram singa karigumba amata mari leinade nungai gi awa ana taraba mioi gi mingda paisa khaiba amata pibigano panduna compensation gi senfam government na athuba matamda pithokpiyo haiki Bersih orang tadi satu tugai berapa ini misalnya tadi boleh apa kalau mungkin asal jalan mana atau mana mesti yang implement kami tidak lagi cuma tadi saya sama orang Dinesh juga kalau ini juga secretary member kajian Kumar juga Bangku Ranjit juga semua Rangga semua hai juga sosial semua juga bisa memilikiasi press media ki jam lok jara press media no ma da ko hai ba tung do ba so de ki jo to de ki chere ha chhi na ro
Risangkai singna laikidabada BJP Thobal district na su awapa phongdokre party office da district president L Debena lusingduna minute ani tumina leptuna laikidrabagi mafamdai kai khumna ba utke Risangkai singna laikidabada MP Oiramba Maijinlon Kamsona awapa phongdokre laikidraba lusingba asi sahi yangkhairom hena Manipur amasung center gi politics ki lamda lusinglamba misakni mahakna laikidaba asina mentionba ngamlaroidaba ahangba malehorogani hairi Lusingba asina laikidabada MPP gi president o Jugindro nasu awaba phongdokre mahakna lamdam sigi taramba thabak sing lengdan lehoragani hairi hausi marak thana break amatang laujari Pangbiragani 801,000 cc da fuel economy 22.5 km per liter. Anoba technology gi iSet ahenba power speed ki damak chahi manga unlimited kilometer gi warranty ga loinana. Test drive booking ki damak tanabiyu Island Nishan near Standard Robert Higher Secondary School Kanchipur. Ngasidi suara hajinge. Ture, ture. Kuri no tu ti cha. Muझे कल यों जाओ सीधे योशी का नींद है मत्स्यकी योशी दी तता तिस्कोनी ने अदुदी सनागी मुहूर्त यंगन सिंबे अंदरे हक्चांगी लेबर सोलक पदेगी पुजू से नक्तवा हक्चांग चौथरबा तुम्बा चावा यारक्तवा खोंग हम्बा नुमारक्तवा सिंगितवा अमत नायब उपायदी जॉलिप सैर अमसु जॉलिप कैप्सूल वो चंगी निस्नेबियो Ladies Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 3, 4, 5, 6, 7, 8, 9, 10. Break itungda taramna oksari makhataba pauda Relief Center for the Welfare of Differently Able Persons Manipur gi mihud Sagolban Tera Bazar dagi Moirangthem Premier da Ahanba International Excellence Award for Service to Disabilities biduna ikai khumna ba ulakre Satkiba August ki tangulum doida New Delhi gi India International Center gi Multipurpose Hall da pangthok patharamda Social Justice and Empowerment Minister Dr. Thawarsan Gelot na award si khusin rakhibani Premier na disabled singi yaifana ba lokhat liba thorang kaya thabak singbo sakhangbo oina international award asi phangkibani Premier English singani ahumamadi marida District Youth Award 2004 da Dr. VR Ambedkar Fellowship Award 2013 da North East Personality Award 2017 da National Excellence Award su phangkrabani mahakna lemjaningai oraba international award phanglakpada Relief Center asina nungaiba phongdokre Bajaj Company na puthokpa Pulsar NS 160 ngasi Mantri Pukrida laiba Manipur Motor Staff Manipur Film Actor Gokul na launch tawkre ngasi gi launch tawbagi thauram aduda Regional Manager Jogesh Pandey amadi Manipur Motors ki Manager Zena Charuk yakhi motorcycle asigi technology da accident thokpagi changchu hanthanana ba yauna tongan ba technology kaya yauri Nungtilda nungtigi fongba pause paunel kholgi kuntares suba mapokumon thauram ngasi Manipur Press Club ta pangthokre thauram aduda IPR gi director Megasandra Kongbam amjugi president Wangkhemcha Samjai IPR gi deputy director Songtham Noyon amasung amjugi hanagi president AK Sanaton su saruk yakhe thauram dugu mari lenana pause asigi special issue amasu release tawki Best Discipline Award W inausa da piki pause asigi editor Songtham Megabarnana pause asina chahi kuntaren mapung fana miyamgi seba tawbangam bahaibasi miyamgi mateng nani misang mikhai naidana khunai sigi phagadaba ngakta iduna miyam amadi lenga ki himai media na sumduna achoba thaudang lauri haikhe Wangkhemcha Samjaina haikibada Manipur gi paumi sing asigi phatana lairiba fibam asi tangai fadana phagat hanba tangai fade adubu paumi amo oibagi chap chaba thaudang adudi lawbatai kanagumba singna paumi saraga thabak tawbigano hainasu appeal tawkhe thauramdugu mari lenana Megasandra Kongbamna thawdok wathok kaya na thalaba lamdam sida nungthilda fongliba pause sing asigi daita yamna chawi ngasi kadaida kari karamba thawdok wathok thokli habadu khangmangami misangmi khai naidana samaj gi seba tawjariba media gi damak sarkar asina matamga sunaba mawongda welfare scheme kaya hokdok pagaloinana press park kama sanana bagi thawrang su loire phongdoki
through ꯑꯩꯈꯣꯏꯒꯤ DFR through ꯗ ꯄꯤꯌꯣ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯔꯨꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯅ ꯑꯁꯨꯝ ꯉꯥꯛꯏ ꯑꯗꯨꯅ ꯃꯣꯏꯅ ꯃꯔꯝ ꯃꯔꯥꯡ ꯈꯕꯔ ꯑꯆꯧꯕꯗꯨ ꯃꯣꯏꯅ ꯄꯤꯁꯤꯜꯂꯕꯅꯤꯅ ꯑꯄꯤꯛꯄ ꯄꯥꯎꯆꯦꯁꯤꯡꯒꯤꯗꯤ ꯃꯗꯨ ꯆꯥꯛꯊꯨꯡꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯗꯤꯁꯂꯣꯀꯦꯁꯟ ꯃꯌꯥꯝꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩ Yelhomi Kananaba KSN Sangsilakliba Khongjanggi Manungsana ngasi Thobal District Council gi mijeng makhada Progressive English School Wangjinggi Mahiroi Singna wakat mifam zathabagaloinana lambida Human Sense Semki Chief Minister na Assembly da thamkiba wafam thabakta onthou Khongjang Sangsin bada phajin kiba Mahiroi Singh thado haina dabi tawki Public Health Center Sarangpat ki akoibada laiba Maira Paibi amadi miyamna center asigi gate solon sinduna awatpa Dr. PU Makhatana 24/7 service fangalu haina hospital mamangda wakat mifam sathakre Khongjang aduda saruk yakiba ke zadumnina tangai phadana Dr. Mari legadaba center asida ani khaktana puduna lakli Mari leinaba minister da haijaduna Dr. Bikram July 15 da hospital asida leinana ba order thoklabasu ngasi phawba tharaktre athuba matamda awatpa Dr. Thabira o hairi Tang terang ada Dr. Bikram Maibasi Sarangpat PIC goina order tholok pada yaw khrabani adu ngasi bawda Sarangpat PIC da Dr. Bikram si release tok tabagi maramna Sarangpat ki praja singi khochong narba mayamna ngasi ge sumba Dr. Awat pase mention view amang na sanarakpa 24/7 ge duty si mapung phana tongdo minta Dr. Mari dagi tadana lehna bagdam ta khoi mari lenaba khoi CMO amadi mari naba director amadi commissioner amadi concern minister amadi honorable CM gi punin jarga khoi ngasi media gi thongda khoi na pawjala si tamjaba Lakliba Panchayat Mikhalgi Mangoinana Khongjom Police Station na lupa lakh amaromgi yungau amadi yungang phagat khre phagatlaba potlam sing excise Thobalda sinaraba matung police station mamangda maithaduna manghan khre police station asigi OC ke Santos ki mijeng makhada ngasi Khongjom laibung lekai dalaiba soibam ibotombi kauba myoi amagi yumda thiba humbagi tabak sathaki mahangna phongdorakpadagi chingtham maning lekai dagi laima pokpam lokendro kauba myoi amadagi yungang bottle chatret humbudra taruk phagat ke police station asina tongan mafam singdagi yungau liter sani amasu phagat kibani Film Forum Manipur gi chahi anigi thaupunana ba thaumi ahom Patriotic Writers Forum Manipur amasung IRE Group of Institution Wangjingna taramna okre Institute asida pangthokiba thauram aduda forum asigi Vice Chairman Yaskul Khoirakpam Institute asigi Principal Rajiv Kumar Su saruk yaki forum asigi achauba thaudang lawar khraba nauna Chairman Khalakhraba S Mangolzau Information and Communication gi Secretary Rakesh Naurem Executive Member oina Khalakhraba OC Meirada khudol potpiduna pungning thaugatki Loktak Ima Observation Home Nambol Maibamda Manipur State Legal Services Authority ki makhada District Legal Services Authority Bisnupur na sinduna Juvenile Justice amadi POCSO Act ki matangda awareness program ama pangthokpa loinana mahiroi singi layak pasangdamnaba amasu pangthokre thoromaduda Chief Judicial Magistrate Bisnupur Monalisa Maibam Loktak Ima Observation Home ki Superintendent Joy Kumar amadi Advocate Y Ramananda Susaruk yaki Lisingani kunchani toy phawgi manungda chakhatpa Manipur amo ohenabagi pandamgi manungsana district level gi miyamgi oiba mifam ama Bisnupur Municipal Council gi conference holder pangthokre People's Resources Development Association Bisnupur amasung Coalition for Advocacy on Lifelong Learning Manipur anina kusamnaduna District Administration amasung Center for Social Exclusion Manipur University gi matenga loinana pangthokibani Haudokpagi thoramda Professor Bijoy Kumar Bisnupur Municipal Council gi Chairperson L Mani Yaima Ningthaukhong Municipal Council gi Chairperson K Mani Hana Minister Eramba KS Punil Kantasu saruk yake Scheduled Tribe Demand Committee Manipur na su risang kaisingna laikidabada thamoi sokna awaba phongdorakle Committee asigi office ta pangthokpa thoramda laikidabagi mafamda minute ani tumina leptuna ikai khumnaba utki hojik break amatanga muglauzari Santana Sinjava Manipur Prize Quality Chawko Competition 7 State Level Transformation Challenge 2017 Pangthok Cheragani Competition asi tha ahum gi manungda arumba yamna henba amadi yamna watpa miyosingna masagi normal weight ta thamduna chungfiral jab henba changdamnaban tha ahum gi manungda hakchang su phawba aduga 1 lakh prize su phawba Apunba Fitness Center for Better Health Society Beneath 100 meters from the Earth's surface naturally filtered through saline stones, pure, clean
and healthy water. Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोखरबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोखरगनी अंगांगीदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल की दिमाग रिसेप्शन गतानबियो अमुका नतरामना ऑक्सरी मखातबा पाउदा मिनिस्ट्री ऑफ होम अफेयर्स की लैंड फोर्ट अथॉरिटी ऑफ इंडिया की मेंबर अनिल अमदी प्रोजेक्ट डायरेक्टर पीके मिश्रा यावनंगासी इंटीग्रेटेड चेक पोस्ट मोरेदा कस्टम्स स्टेट बैंक असम राइफल्स एसपी टेक्नोपॉल यावना मिफम अमा पांगथोखरे मिफम अदुदा पीके मिश्रा ना इंटीग्रेटेड चेक पोस्ट असि सेप्टेम्बर थादा लोइसिंदुना लेफम थोपा डिपार्टमेंट सिंग अमदी अतै अवाटपा सिंग यंगसिनबा मिफम असि पांगथोकपनी मिफम अदुगी तुंगदा ट्रा सेंटर मोरेगी कॉन्फ्रेंस हॉल दसु इंटीग्रेटेड चेक पोस्ट सेमगतनबगा मरी लेनबा सिंग यावबा मिफम अमसु पांगथोखी मिफम अदुदा बोटर ट्रेड चैम्बर ऑफ कॉमर्स मोरे तमिल संगम मोरे इंडो म्यांमार फ्रेंडशिप चैम्बर ऑफ कॉमर्स इंडो म्यांमार बोर्डर ट्रेड यूनियन के थौपुबसिंगसु सरुक याखी डॉक्टर इमोसा मोइरांगथेमना इंग्लिश लोल इबा निमित कापा पीपल्स रेवोल्यूशन विथ ग्लिम्सेस ऑफ वर्ल्ड रेवोल्यूशन मिंगथोनबा लाइरिक अमा डीएम कॉलेज कैंपस लेबा डैब लिटरेचर सेंटर दंगसी फोंख्रे इडुकेयरना पब्लिशर ओइदुना फोंखिबा थौरम अदुदा काउंसिल ऑफ हायर सेकेंडरी एजुकेशन मणिपुर के चेयरमैन एल महेंद्र मॉडर्न कॉलेज इम्फाल के प्रिंसिपल डॉक्टर के वीरेन इम्फाल कॉलेज के प्रिंसिपल डॉक्टर एनजी बोतोंबिसु सरुक याखी Kada Saiton Unit Hangdokre Bisnupu District ki manung sanba Saiton Mayalekai de Pangthokiba Thoramda Lup Asigi Vice President Ningthauzam Doren Hizam Priyakumar Secretary Organization Mayangbam Budi Su Saruk Yaki Nauna Hangdoklaba Unit Asigi Thaupunana ba Mioi Tarama Thoisu Khankre Hauzik Sanabagi Pau Amuk Bizari Nasigi sanabagi pauda Ziribamgi Kalimai Mandapta Sathariba Tarataruk Suba Itilotama Debi Memorial Mix Kang Tournament ki mapu NMK Ningthemba na oikre ngasi sanakiwa finals ta NMK Ningthemba na LEC Babu Parabu Panzel Kuntarama Thoida Maithiba Piduna champion oikibani Loisinbegi Thoramda Youth Affairs and Sports Ziribamgi Superintendent M Tilo All Ziribam Sports Association ki President M Brajakanta All India Kang Federation ki President L Chandrababu Susaruk Yaki Joypur da ngasidagi haukiba All India Sub Junior Under 13 amasung Under 15 ranking badminton tournament ki ngasi sanakiba match ta Manipur gi Konjengbam nganba Khundrakpam Vidyachandra Tongbram Bonson amasung Sarjit Moirangthem ahanba round da mai pakre Manipur gi nganbana ani suba round da mai paktuna ahom suba round changkre ke nganbana mahake ani suba round da Gujarat ki sanaroi amabu set ani sinoda mai thibe pikhi KS Vidyachandrana mahaki ahanba rounda Andhra Pradesh ki sanaroi amabu said anisinoda Sarjit Moirangthemna Haryana ki sanaroi amabu said anisinoda maithiba piduna ahum suba round changkhibani Scott Fuser Star Program gi makhada Manipur gi naha oiriba athlete ani sana khonabagi lamda khudong saba pinanaba Scott Sports India Norel cycle ke khojek pinakre sanaroi ani adudi kongpal khaidem lekai degi naurem biki amasung nagamapal khwai brahmapur degi Thomas Hazari mayumni athlete ani asina national level da medal kayamarum laukhre makhoi gi tungi sanabada mateng pangduna leibak asigi mingzat purak pangamnana ba mateng pinana bagi khangat kibani Silong da handak pangthokiba National Open Zendokai Karate Championship ta Manipur na gold 53 silver kulumdoi amasung bronze medal mari lauduna team champion oirakle Bisnupur district ke manung sanba modern club Kabo Waksingi district level second division league 2017 da saruk yakadaba sanari singda club ki president amadi secretary na uniform yanthokre uniform adu sponsor taukiba Wangkhem Santina sanari singda khosinaki Thoromaduda club ki maru oiba mioi kaya su saruk yaki
Manipur Softball Association Sinduna Kumbalapak Sports Complex Sathariba Kunmapan Suba Sub Junior Kuntra Suba Junior Madi Kuntranito Suba Senior State Level Men and Women Softball Championship King Asisanakiba Senior Men's Ki Ahanba Semi Final da YSC School Team Ena UKC Saitonbo Point Manga Marida Amade Anisuba Match Ki Sanakibada BMC Sawombungna YOC Naharu Makapatpo Point Amasinoda Maitibe Piduna Final Sankre. All Manipur Football Association Sinduna Thasigi Tangkundagi Kumalampak Artificial Turf Ground da Team Taruk na Saruk Yaduna Pangthok Liba Indian Women League Pre-Qualifying Round ngasi sanagadaba match sing yauna makhataba match sing matam kaktana yaithokre haire. Imphal West District Football Association Sinduna KYC Ground Kurkul Awang Lekai te Sathariba second amadi third match ground gi phibam phatabana yaithokre haire. All India Football Federation na AFC Goalkeeper Level 1 ge course October kunmari degi Madhya Pradesh ta pangthokadauri saruk yaningba course singna September 10 phabogi manungda online da registration tabayabani haire. Hauji makata na sanabagi pau boyaning thokjam degi amuk phangbigani. Thasigi tang taruktugi taratret phauba Los Angeles ki California ta pangthokiba World Police and Fire Games ta India gi mahut sinduna KG humfumataki boxing masana da saruk yaduna gold medal lorkhrabi Manipur gi boxer Moirang Hemam lekai degi Hemam Chawba ngasi Imphal gi International Airport tholokpada imung manungi meyo yauna yamnaba mioi kyana mahakpu haraute yamna oknaba matungda Thangjing Thampers ki bullet rider kuntra romna footballer khongnang makhong phauba lakhi school gi maheroi sing yauna mioi kyana mahakpu Paring Huktuna Harau Tayam Olaba Matunda Mahaki Popam Oidiba Moirang Hemam Lekai Development Committee Sinduna Hemam Lekai Community Holda Mahapu Opugi Thoram Pangtoki Thoram Matuda Moirang Municipal Council Ward number 2 Councillor Ice Romobala Veteran Athlete NIS K Nipa Machamadi Social Activist Ice Thamboina Saruk Yaki Bagaloina Lupa Lising Tarataragi Selgi Mating Dipki Thoram Matuda Moirang Police Ki SDPO O Sukumar Yauna Atay Myoikia Su Saruk Yaki Hoji BSF ta Head Constable Oiduna Tabak Toribi Shawuna Pongdokibada National Amadi International Takta Pangtokiba Championship Kia da Gold Yauna Medal Kia Lokre Makata na Asian Games Amadi Olympic Games Saruk Yaduna Medal Lona Bhona Kigani Haiki Nazaningi boxing do Moirang the boxing like Moirang the boxing like I Grandra support like I was asked to Moirangi, that's it bodybuilders and my team and away Yozaki Makata they Jim Sana Matunda, take them Sana Zare, Willing Sana. 2006, the year I saw boxing. I 25 game Kela Pantoki, Matunga, Manipuda, Manipuda, Matunda. Manipur tawagi se line la ekola biti pauta se adu mutungda hana kana tawe desa da hansange ai sana be chuda ado the train bidi the fix date bidi left kamao game asange train di pibu ka adu preparation di tawjani Mangarak Mr. World Ahumlak Mr. Asia Amadi Taranithorak Mr. India ki title logduna Superman of India ki mission phaglaba Aramam Bobina Thasi ki tangkundagi kuntaruk phawba South Korea ki Seoul da sathariba Yakai matui suba Asian Bodybuilding Championship and Physics Sports Championship ki KG Marfu ki kangrupta gold lokre Pangthokliba Championship asida KG Yankini Choimataki kangrupta Manipurigi Y Momotana Silver K Ribitana Marisuba position takre SWC Khongmana Sathariba Moirang Team Ibobi Memorial First Division Football League Tournament match ama phawa mai pak tabadagi point amata phangdana Sathariba League asidagi relegate tawragani Imphal East District Football Association sinduna tha siki tang mari dagi team Nepal na saruk yaduna Khetrigau gi aba ground Sathariba Moirang Team Ibobi Memorial First Division Football League Tournament ki ngasi sanakiba ahanba match da angtha FC na Star Club Top Moirang Kampubu goal ahum sinoda maitiba piki match asida mai pakiba angtha FC Sigi goal ahumadu El Sudir CIS Gobinna match ki tarahumdu shubamadi humphuni thoi shuba minita goal ani sanki atopa goal aduna Star Club Top Moirang Kampugi Sanaroi Arunna own goal oina match ki humphu shuba minita sankibani match asida Star Club Top Moirang Kampugi Sanaroi Arun amadi angkuda match conduct tokiba referee na yellow card utki League asigi ani shuba match ki sanakibada Eastern Sporting Union Wangkhaina SWC Khongmanbu goal ani sinoda maitiba piki Eastern Sporting Union Wangkhai mai pakibi goal ani du thangabar amadi Benison na match ki ahum suba amadi kunmanga suba minita sankibani Sathariba League asigi hayin til aba Khetrigau amadi Nesu Khuraiga sanagani
Kuntramari Shuba Manipuri State Sub Junior Basketball Championship के फाइनल दा Eastern Sporting Union वांखई अमदी Young Physic Union ललामबुंगा सानरगनी Manipur Basketball Association सिंधुना थासे की तांग कुलहुमदोइगी टीम मरी न सरुक यादुना नाहाबम बास्केटबॉल कोर्ट सठरिबा कुंथ्रामरी सुबा मणिपुर स्टेट सब जूनियर बास्केटबॉल चैंपियनशिप की ngasi सानखिबा अहानबा मैचदा ईस्टर्न स्पोर्टिंग यूनियन वांखैना CYLC सिंगा मथकपु पॉइंट 29 निफुमापलदा माइथिबा पिखि अनिसुबा मैच की सानखिबदा यंग फिजिक यूनियन ललामबुंगना YC उरिपोपु पॉइंट निफुमापल अमदी निफुदा अहुमसुबा मैच की सानखिबदा CYLC सिंगा मथकना YC उरिपोपु पॉइंट 39 दा माइथिबा पिखि सथरिबा चैंपियनशिप असिगी अरोइबा मैच था सिगी तांग 13 की नुंथिल पुंग अनि मखाइ दाबदा ईस्टर्न स्पोर्टिंग यूनियन वांखै अमदी यंग फिजिक यूनियन ललामबुंगा सानरगनी Siri Siri Gopal Dev second likam knockout kang tournament ki ngasi sanakhiba match da Gopal Dev kangkut team B na teka kangkut pisumbu maitiba pikre Manipur kang association gi miyang makhada Siri Siri Gopal Dev kangkut ya school na sinduna tha sigi tang taretegi kangkut taruna saruk yaduna ya school Gopal Dev kangsang da chathariba tournament asigi ngasi sanakhiba match da Gopal Dev kangkut team B na teka kangkut pisumbu panjil tarnipal tarahumdoi da maitiba pikibani tournament asigi hayeng kangsang asida thangmaiban kangkut amadi Gopal Dev kangkut team A ga league asigi aroiba match oina sanaragani District Sports Association Kaksing na Sinduna Association asigi ground da mamang thagi tang kunma thoidagi team nipan saru yaduna sathariba tarataruk suba ke SIS Lehaudi Memorial Super Division Football League Tournament ki ngasi sanakhiba match da YDO Sorana PYC Kairakpu goal nipal anida maitiba pikre match asida mai pakiba YDO Soragi goal singadu Nasir Hussein match ki ani suba amadi kontranipal suba minute goal ani Rohit Sahana match ki nifum doi suba amadi nifumapal suba minute goal ani MD Farid na match ki taruk suba amadi humputra suba minute goal ani Yusar na match ki humputra mapal suba minute goal amasan ki atopa goal aduna PYC Kairaki Sanaroi and Somokantana on gon oina match ki taratare suba minute sankibani match asida maiti kiba PYC Kairaki goal ani adu TS Bankim amadi and Jogendrona match ki kuntramathui suba amadi humpuma Suba minita sanki match asida PYC Kairaki Sanaroi and Somokanta da match conduct tokiba referee na yellow card utki District Sports Association Bisnupur na sinduna Bisnupur Mini Stadium da team taramanga na group ani thokna khaidok tuna sathariba tarani thishuba and Balananda Memorial Second Division Football League ki ngasi sanakhiba match da IKAC Libon Khunona BFC Bisnupur bu goal manga sinoda maitiba pikre match asida mai pakiba IKAC Libon Khunogi goal singadu Sagar Haridas Okendro Sasikanta madi Prem Chandra na match ki taramari suba taratare suba taranipal suba kuntramatui suba madi kuntra Suba minita sankibani Amaromda Association asina sinduna ground asida sathariba Mari Suba I Spisak Memorial First Division Football League ngasi sanakiba match da LYBO sothe amadi GDC thinungai goal amata sanadna draw satkre Thagatsari boyai hausik makhata na ngasi nongmagi oikiba inga sagi pau amuk phangbigani ngasi gi oikiba ai ngasa gi pauda ICAR lampeli party gi break pau gi matung inna ngasi gi khwaidi gi sakhiba Celsius degree 39.6 sino khwaidi gi ingba Celsius degree 39.6 ani nungsit te yaw ising manal gi sang ayuk da sa da matfutara taru nungtil da sa da humputara oiki Ngasigi no suki bagi sang konitoy dasmik ani millimeter ni. Aroibada maroiba pau amok state ki thakta mapung phabai kai khumna ba otuna chief minister oiramba Resang Kaisingi aroiba mathau mangam pangthokre. Resang Kaisingna loramba thaudang ngasigi mirol na kaupham thokti haina chief minister N Biren na phangdokre. Amadi CBI na tigaliba extrajudicial killing case DIG amana yang sinana ba Supreme Court na khangan kre ngasigi na di ISTB na pizaba Manipuri pau matang sa talo sinjari miyang tabiri pa pom na magpo amuka na kurum jari
Session open, admission open. Rank holder amadi sport kilamda mai pakpa student kaya puthokraba Manipurda amatangairaba training center secure Geneski Tagyalpat. Class 10 फाउगी मनुंगदा लैबा अंगांग सिंगी ब्रेन फगननबा कॉम्पिटिटिव एग्जाम कयादा काननबा मखल कयागी संडे एंड हॉलिडे दा ट्रेनिंग पिजरी Mid brain activation, quantum speed reading, shortcut mathematical calculation in second, personality development, DMIT, parents training program amadi simphafa naba technique asinasingba. Thagi ma kungole yang mema me to sidara palidi ma yang ma ayana daya dara jangai dadi la yang paningam de atukti yang paning hanaren thabe la yang dak tifora aina si training de tamu de gi aina phawa tabamba do yam chungna namme do kawandra Class 6 mathaki oina soft skill and grammar su hapsari Please contact 9089363606